Ngasidagi Khwairambal Ima Kaithel hangba haukhre. Curfew matamna numidang pung 7:30 ayuk pung 3 fawba oikhre. Manipur Lengaki State Executive Committee ki Chairman oibada natana Manipur ki Chief Secretary oina Puriba Dr. Rajesh Kumar na ngasi thorakpa order amagi matungin ngasidagi hauna numidang pung 7:30 mathang ayuk ki pung 3 fawba curfew gi matam oigane. Hairiba si mathang October gi tang 12 fawba chanagani haire. Order asigi matungin nahan makai COVID-19 lai chana maram oiduna ima kaithel sing amade pauna amadi thangal bazar da leiriba temporary market phamba yaramdaba adu ngasidage hauna pali naina kaithel phambagi ayaba pikhre. Adubu order asigi matungin hana ima kaithel sing amade temporary market ta kaithel phamlamba adudagi chada yankhai changda hanthana phanggadabane. Kaithel phamba matamda physical distance ningthina ngakna mask na singba uptuna phamgadabani haire. Order asigi matungin nahan makai athingba thamlamba restaurant amadi cafe sing ayuk pung 10 dagi numidang pung 9 phawba hangba yare. Adubu hangba matamda covid appropriate behavior sing ningthina ngakadabane. Chapam thakpam area da mi punbagi chang chada yankhai dagi henba yaroi haire. Order asigi matungin bank insurance office sing amade postal servicing function tawba yare. Adubu office sing gi staff masing hanadagi hanthana thabak tawgadabane. Miyam puthok pusin tawriba public transport bus na sing basu service tawba yare. Passenger ki changde hanadagi tangkhai hanthagadabane. Passenger khudingmak driver amade helper sing mask ningthina upkadabane. Order asina COVID-19 dagi ngakthoknaba lakhotpam thokpa thabak sing ase niyom chumna tawbra haibadu police amadi district administration singge maikai dagi mapung phana yangsingadabani haire. Adubu miyam punba amade chaksa haijana bagide ayaba piba leitri haina order asina makata na khangalakle. September 18 ki ahing nongyaidage Imphal More Lambe pung 13 ban tawgadore. Manipur Lengang na Tengnoupal District ke Deputy Commissioner DC yamna toina hongdok hongjin tawbadage sakhwat thawrangi thabak kaya mai pak na pangthokpa ngamdriba sibu yamna kanna yaningdaba phongdoktuna Cookie Chiefs Association Tengnoupal amadi district asigi tongan ba civil society organization singna September 18 ki ahing nongyaidage pung 13 Imphal More Lambe ban tawragani haina Cookie Chiefs Association Tengnoupal ge General Secretary LS Saikhojang Baite na press ta thorakpa cherol amana khangalakle cherol asina hai haujik Tengnoupal district ki DC oina Puriba Pravin Singh IAS ase Manipur Lengang na additional chief electoral officer oina appoint torokpada association asina thingba matalaite. Adubu DC Tengnoupal ase ngaihak leitana leingak na hongdok hongjin tawbadage district administration ga mari leinaba saukhat thawrang amadi atai thabak sing pumnamak paikhatpa yadaduna leire. Aduna Chiefs Association asina Manipur Lengaki maphamda appeal tawribade yamna toina Tengnoupal district ki DC hongdok hongjin tawbigano leingak na laukhulakliba thabak asibo yaningdaba phongdoktuna haukiba September 13 da KCA amadi atai CSO singge oiba mifam amagi matungin na pung 13 ban tawbagi phirep ase laurakpani haide. Loktak Pat ki akoibada lam khopsin bagi thabak khongjel yangna changsilaklei lising amaga chamapan hompu mathoida base oidaga Loktak ki asengba lam kannana balaingak na honapam thoklei. Manipur gi sagyal mingsel oidiba thumi chendaba pat ama oidiba Loktak Pat asige akoiba mafam sing miyoi kayana leptana lam khopsin bagi thabak chatharaklei. Masida natana Manipur Lengaki makhada lariba revenue department su Loktak Pat ki lam kaya lanai miyoi kayada pata pithoktuna haujik yumkai tongan ba makhalgi farm sing oisinduna Loktak Pat ase mangba yabagi phibamda leire haire. Pausi asina phangba paugi matungina de Loktak Development Authority na Loktak Pat kanbagi thabak ase table khakta thabak paikhatpa oirai. Haujik Loktak Pat ki akoiba mafam sing miyoi kayana lam khopsiliba ase LDA na mari leinaba leingaki department singa khusam naraga takthoknaba thabak paikhatpa ngamdrai. Loktak Pat ki asengba ngamkhai gi sarukta miyoi kayada lana pata pisinkhre maduna ing lising amaga chamapan hompu mathoida base year oiraga Loktak Pat ki asengba boundary adu masak chap chana khangdokpa mathau tare. Loinana Loktak Pat ki asengba boundary manungda lana pata pisilamba amadi lam khopsilamba miyoi sing takthokpagi thabak leingak na paikhatravade Loktak Pat ase mangkhiba yabagi phibamda leire. Haujik Loktak Pat ki sarukta Kwaksify Moirang Mayang Imphal Sekmaijing Ngangkhalawaiga Moiranga lonaba mafam kayadasu lana Loktak ki lam khopsin bagi thabak khongjel yangna chathare haire.
ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯁꯔꯨꯛꯁꯤꯡꯗ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯕ, ꯂꯧ ꯎꯁꯤꯟꯕ, ꯉꯥꯒꯤ ꯐꯥꯝ, ꯑꯣꯛꯀꯤ ꯐꯥꯝ ꯇꯧꯁꯤꯟꯗꯨꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯣꯏꯔꯥꯡ INA ꯇꯥꯕ ꯐꯥꯎꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯚꯤꯂꯦꯖ ꯅꯝꯕꯔ 52 ꯄꯥꯔꯠ 1ꯒꯤ ꯃꯐꯝꯁꯤꯡꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯗꯨꯒ ꯀꯛꯌꯦꯟ ꯐꯥꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯐꯥꯝ ꯑꯁꯤꯕꯨ ꯔꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯛꯇꯥꯛꯀꯤ ꯄꯥꯠꯀꯤ ꯁꯔꯨꯛꯇ ꯑꯦꯀꯔ 145 ꯔꯣꯝ ꯄꯇꯥ ꯇꯥꯁꯤꯜꯂꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯃꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯁꯦꯡꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛ ꯑꯁꯤ ꯏꯪ 1962ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯔꯒ ꯅꯤꯌꯣꯝ ꯂꯥꯟꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯁꯔꯨꯛꯇ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯇꯛꯊꯣꯛꯄꯒꯤ ꯊꯕꯛ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ శ్రీ శ్రీ ꯒꯣꯕꯤꯟꯗꯖꯤ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯒꯤ ꯋꯥꯔꯦꯞ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯒꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞ ꯀꯦꯂꯦꯟꯗꯔ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯇ ꯐꯣꯡꯅ ꯁꯤꯡꯅꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯕꯣꯔꯗ ꯑꯅꯤ ꯁꯨꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯇꯣꯞꯄ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯒꯤ ꯋꯥꯔꯦꯞ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯒꯦꯖꯦꯠꯇ ꯐꯣꯡꯕꯤꯅꯕ ꯍꯥꯏꯖꯕ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯅ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯅ ꯁꯦꯝꯒꯗꯧꯔꯤꯕ ꯀꯦꯂꯦꯟꯗꯔ ꯀꯃꯤꯇꯤꯒꯤ ꯀꯦꯂꯦꯟꯗꯔ ꯆꯠꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯥꯅ ꯊꯣꯛꯄ ꯅꯨꯃꯤꯠ ꯊꯕꯥꯟ ꯃꯥꯟꯅꯗꯕ ꯀꯦꯂꯦꯟꯗꯔ ꯄꯨꯊꯣꯛꯅꯗꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯝꯕ ꯑꯗꯨ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯅ ꯂꯦꯞꯍꯟꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯁꯥꯏꯟꯇꯤꯐꯤꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯃꯈꯛꯀꯤ ꯃꯈꯥꯗ ꯆꯍꯤꯒꯤ ꯀꯦꯂꯦꯟꯗꯔꯁꯤꯡ ꯐꯣꯡꯍꯜꯂꯛꯂꯤꯕ ꯀꯦꯂꯦꯟꯗꯔꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗ ꯑꯁꯤꯕꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯍꯟꯗꯕ ꯃꯍꯨ ꯄꯨꯕ ꯋꯥꯔꯦꯞꯅꯤ꯫ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ꯫ ꯃꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯅꯤ꯫ ꯃꯁꯤ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤ ꯑꯅꯤ ꯊꯣꯛꯄꯤ, ꯑꯍꯨꯝ ꯊꯣꯛꯄꯤ ꯂꯩꯕꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯆꯃꯝꯅꯕ, ꯆꯌꯦꯠꯅꯍꯟꯕ ꯑꯣꯏꯍꯜꯂꯤ꯫ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯅ ꯇꯧꯖꯔꯤꯕꯁꯤ ꯁꯥꯏꯟꯇꯤꯐꯤꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯪꯀ ꯈꯨꯍꯣꯠꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎꯗ ꯂꯩꯉꯥꯛꯅ ꯎꯠꯐꯝ ꯊꯣꯛꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯗꯕꯒꯤ ꯈꯨꯟꯖꯥꯁꯤꯡ ꯄꯦꯟꯅꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤꯁꯨ ꯐ꯭रीडम ꯐꯥꯏꯇꯔꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯄद्मा ꯚूषण ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯧꯁꯦꯝ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯨꯡꯀꯥꯎ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎꯒꯤ ꯃꯐꯝꯗ ꯂꯩꯉꯥꯛꯅ ꯎꯠꯐꯝ ꯊꯣꯛꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯦꯟꯅꯍꯧꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝꯒꯤ ꯄꯥꯎꯃꯤ ꯇꯤꯝ ꯑꯃꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯐꯝꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯅꯨꯡꯀꯥꯎ ꯍꯥꯏꯕ ꯈꯨꯜ ꯑꯁꯤ ꯑꯔꯤꯕ ꯔꯣꯡꯃꯩ ꯀꯥꯡꯂꯨꯞꯅ ꯈꯨꯟꯗꯥꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯤ ꯄꯥꯔꯠ 5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯄꯨꯟꯅ 2,000ꯔꯣꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯍꯦꯔꯥꯀꯥ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯈꯨꯜꯅꯤ꯫ ꯍꯦꯔꯥꯀꯥ ꯂꯥꯏꯅꯤꯡ ꯑꯁꯤ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎꯅ ꯍꯧꯗꯣꯛꯄꯤꯔꯝꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯅꯤ꯫ ꯅꯨꯡꯀꯥꯎ ꯄꯥꯔꯠ 4ꯗ ꯂꯩꯕ ꯔꯥꯅꯤꯒꯤ ꯃꯁꯨ ꯂꯣꯊꯧꯅꯥꯡꯅ ꯍꯥꯏ ꯏꯃꯥ ꯔꯥꯅꯤꯒꯤ ꯌꯨꯝ ꯑꯁꯤ ꯑꯩꯅ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕꯗ ꯏꯃꯥ ꯔꯥꯅꯤꯒꯤ ꯌꯨꯝ, ꯂꯝꯕꯤ, ꯈꯨꯜꯒꯤ ꯐꯤꯕꯝꯁꯤꯡ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯁꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯂꯥꯁ PA ꯑꯣꯏꯔꯝꯕ ꯅꯨꯡꯀꯥꯎ ꯈꯨꯜꯒꯤ ꯑꯕꯨꯋꯥꯟ ꯀꯥꯃꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯟꯗꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯔꯥꯅꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯁꯥꯕꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝ ꯆꯨꯝꯗ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ꯫ ꯅꯨꯡꯀꯥꯎ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟ ꯑꯉꯝ ꯒꯥꯡꯃꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯁꯥꯕꯤꯒꯅꯤ ꯍꯥꯏꯔꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯏꯃꯥ ꯔꯥꯅꯤꯒꯤ ꯅꯤꯡꯁꯤꯡ ꯌꯨꯝꯕꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯛꯂꯤꯕ ꯃꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯂꯝꯕꯤ ꯊꯣꯡꯗ ꯅꯠꯇꯅ ꯑꯇꯩ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯨ ꯄꯥꯏꯈꯠꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯅꯨꯡꯀꯥꯎ ꯍꯦꯔꯥꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯒꯥꯏꯈꯥꯡꯗꯤꯟ ꯀꯥꯃꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯃꯥ ꯔꯥꯅꯤꯅ ꯍꯧꯗꯣꯛꯆꯔꯝꯕ ꯍꯦꯔꯥꯀꯥ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯈꯔꯅ ꯅꯤꯡꯖꯗꯨꯅ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯇꯧꯖꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯍꯤꯡꯍꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯅꯨꯄꯤ ꯀꯌꯥ ꯂꯣꯠꯅꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟꯅ ꯁꯔꯀꯥꯔ ꯄꯥꯏꯈꯤꯕꯗꯒꯤ ꯆꯠꯊꯔꯛꯄ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯇ ꯅꯨꯄꯤ ꯀꯌꯥ ꯂꯣꯠꯅꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯟꯅꯕꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯗꯁꯨ ꯇꯥꯂꯤꯕꯥꯟꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯗꯅꯕ ꯋꯥꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯍꯟꯗꯛꯇ ꯅꯨꯄꯤ ꯁꯣꯀꯔ ꯀꯌꯥ ꯑꯐꯒꯥꯟ ꯊꯥꯗꯣꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯗ ꯆꯦꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯁꯤꯡꯅ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫